Hello everyone, mayam bukurumjari. Ngasi su mathel ama mupuduna mayam da khudol tamjari. Ado ngasi gi mathel se mayam na paam na chana ba koi gi Sagolhawaai Anauba ne Paan ne aduga Hawaaijar Haplaga Thongba mathel do oidoi ne ado mayam mityeng damina se aigi mathel se kamaina thongge haibado haujarage adudi mayam hangam thau khara laujare tilau khara soiraga hapchanjare aduga koigi tejpata mana khara selaga hapchanjare ko aduga ngaktang ngobirani aduga tilau sina koina golden brown changakpa kitang marai munjalakpa haitare ko dukan duda koigi ginger ga garlic ka koigi chanam ne sing ne suraga thambado adu hapchanjare aduga ngaktang ngobirani thau se hek ngaubaga hapchanbadudi hautebako aduga ngaktang ngaujaraga hing machu moro kari kara koigi hapa yaba adum sidai sida ngauringe sida hapchalorane bako ada hing se koigi flavoring agent ne mahau yam lei aduga jira asuba khara hapchare aduga dhania powder koigi fadigom asubado khara hapchare aduga ngaktang ngaubirane bako aduga koina khitang ngauba kanda koigi manam nusibam tholakpam leidaine thau ngaubuge adu kanduda hapchandoine ba koigi ngasagi Sagolhawaai afutpa kari kara tawbado ado sa aina machu khitang di hapchanjare sidai sida ngauringe sida machu hapasina koigi ngorok ngoroga tabado du sum nungaite dana yengbada adugi aina machu ji khitang hapchanjare aduga phutlaga thamba Sagolhawaai ne Paan ne ado ham pulap haijanjare sidai sida ado kanna otpadi yadre Sagolhawaai sisu anaubani aduga Paan sisu naubani na ne toy ne aina atoy badi hawte dana ko toy dana bana aina kitang tapna otlaga ngaktang sauhalane ba do mayam kari hapa yabage mayan kari hapa yabage haibido haipet haibiramo machu morok hapchalorani si kanjida aduga makum khumjalaga ngaktang sauhalani minute 5 mung leiraga hangtoga adai Hawaaijar sok tora thambane maroi nakupi akangba kharaga sok tawjare aduduga pulap hapchale injang athongbasida ko adum Hawaaijar se chumna hapasu dum yai ko yababudi ado aina aigi mathel sida anauba mawongda aina maroi akangbaduga kaino siga Hawaaijar siga jira kharaga toraga sok tawbne ko thawda kitang duga pulap hapchanjare aduga okhai minarani pulapna manamdi yam nuksi ado ngaktang saugathalani adum si loibudi loirabane bako aduga pakhon khara soire pakhon se yam fresh oiba pakhone sise yamna moigi mafam sidadi yamna phangba haitare yamna marang kaina phangba koi manipur da phangwadadi mapunje pambi mari manga khatang pullaga yam tangna phangidana ko moigidi kangau oina chanai basigi khoigi pakhon se aduga hapchanjare khara pakhon hapadagidi manamje koigi yamna manam hawgadaba manam ama namme ado aina thongisi ko nungdangda thongine ba Sagolhawaai ga Paan ga Hawaaijar ga thongba kai jidi as yamna nungsa ga yairaga nungdindaga chabadaga yam hawgadaba potne ba ado mafam jaga sina yamna natei chadrabanina manamje satlane ne aina ni nungdangdo ina thongaga nungdangdo ina charage hena nungdangda thongjabane mayam ado hawdi hawrani ngasigi mathel se ado pena chajarage na khalle ngasisu ado mayam kari hapa yari aigi injang mathel se sidai sida kari hapa yari comment haibiramo aduga mayam nasu adum support tawbiro loijare aigi mathel se mayam support tawbiramo subscribe tawbiramo like comment share tawbiyo aduga sidai sidana aigi chak thongbada hek lakpa kainodune yongdune ado masu aina haipet yahonjarage na mayamda ucharakpane ado mase adum lae khoida pidribo adum pham leidoine base ado mangra machet ama leiye mangra do pige na tawbane to makochi nong maraksida laini mathanda nungaite bayamna adu mayamga puna laadi ma changaktebako mayamna tanbibado adu ma mathanda laktoini nong maraksida nungaite
मोइसु जीबनिनाको अखोइना लेसलिबा जगासिसु मोइगी मसागी जगानेबा जंगलनेबा जंगलजे कोक्थो अखोइना लेसलुबो वानेबा लालिदि अखोइनेबा मियोइबजिनेबा अदो मयाम वारीसु नुंगाइरी अदो मथंगी वीडियो दम मुक थेंगनरसे थैंक यू फॉर वाचिंग माय वीडियो थैंक यू सो मच